Ngasisu mahosagumna mayamgidamakta nungairaba pungawari ama uduna lakjari. Wari asibu ibirakpana D.N. Kuman. Wari asigi mamingna lairaba layekpa. Thaina ningthau palingai matam amagi warini. Matam masida chingdong kauba laibak ama leirami. Hairiba laibak asigi ningthauna Salairen haina kaurami. Ningthau Salairen mabuk mapau ing tapchaba ningthauni. Kaidaunungda micham amatada wa akan bahaidi khudingmak luna tauzai. Ningthau Salairen gitaloidi leikidre mamom ama thamlamlaba matung matam adudagi hauna pikliba mamom adubu mamagi awat payawhanda mapung marai phara phawba sembiri. Mamomgi mamingna poirengan bi haina kaurami. Nongmagi numitni Ningthau Salairena magi achanba phamnaiba thambaubu kauduna asumna hairami. Phamnaiba aigi lebak ase haujikti atiyada thokpa thawan michakum mangal loina leiri. Aigi lebakta mitramgi lamda phawraba amaiba amaibi kaya amasu leiri. Sana khotnabagi lamdasu mayam watana leiri. Adubu aina pamjaba amadi watuna leiriba mali. Aina asum khanbada. Phamnaiba aduna iningthau achumbani. Haujikti aikhoigi lebak ase leibak kayadagi tadana leirabani. Adu iningthau na watle khaliba thabak asina karamba thabakno nanaida haibiyudu. Aigi achanba phamnaiba atei aruba amanatteda. Yengu nahaksu amukta takho mamangi chahida awang leibakta aikhoina chatlidana maduda aigi marup ningthauna aikhoibu nongmagi leithako haina hairakhibado ningsinglidana. Matam maduda aina maram hanglubada lai yekpagi kumai amasu yauri haikibado. Matam maduda marupki leibaktuda leiba lai yekpa mayamna yeklakkiba angakpa khuyek mayamdo ngasidi amuk nauhaunana ningsinglai. Aigi leibaktasu asigumba kumai ama pangthoklaga lai yekpasingbu yokhatpa pamingi he phamnaiba. Phamnaiba aduna adudi yamna phaba wafamnidu iningthau. Aikhoigisu leibaksida layekpa matik chana leirabadi karigumba matamda yekningba yekpa yari. Leibak ataigi mamangdasu chakthokpa ngamgadawribani. Ningthauna aduni phamnaiba ado karamba matamda lai yekpagi kumhai ase pamthoksige. Iningthau kumaido matam khara ngaikisi. Ahanbada leibak asida leiriba laibu yekpa pamjaba kaya leiri haibado hana khangdokkisido. Khangdokpu oina layekpa haiba miyoi konungda kaukhatuna hana yengkisi. Karigumba kumhai tauragadi layekpada mapa leitaba miyoising mathau tagani migi mamangda chang tahanba nanaina pamjadido iningthau. Chummidana nahakna haiba aigidi wa tathok tasin tawphamse nahaktanido. Phare adudi thabak ase nahakna maipunana hotnaroko konunggi lanmi mayamse nahaki ngaktani aitana ningthau oibagi wani. Phare adudi handak tha ama ani asida tawnabu hotnasiko phamnaiba. Phamnaiba adunasu phagani iningthau haina hairami. Mathangi numitni poirenganbi magi mapabungi nakta changlai. Matam maduda mapaibungodi phamduna khadang mettuna karigumba ama khanbagum tuminna ungduna leirami. Mapa ningthaugi matau ubada poirenganbina mapabungda asumna hangjarai. Ipaibungo kari taurabage ungduna leibadi kari awaba tarage namomda takpiyudo ipa ningthau. O ipagi imom poirenganbi lau ipagi nakta phamu. Ipase awaba kari sutadi. Ipa karigumba ama khalambani. Ipa ningthau kari karamba wakhalno takpiyudo. Ipagi imom atei kari sunate. Aigi leibak asida lai yekpagi kumai ama pangthokke haina khalli. Kumai aduda lai yekpasingda kari yekhansige haina khallibani. Atopa leibak kayadadi lai yekpagi kumhai kum khudingi pangthokli. Ipagi leibak sidadi amukta phawba pangthoktri. Handakti pangthoklage khalli adugini. O adugi oireko ipa ningthau namom dahana haibirakpa yadro. Ipa ningthauna warido namom haijage. Lai yekpagi kumhaiduda sa nga amata yekhalanu
ꯑꯍꯥꯟꯕꯗ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯁꯛꯇꯝꯒ ꯆꯞ ꯃꯥꯟꯅꯅ ꯌꯦꯛꯄ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯌꯦꯛꯄ ꯑꯔꯣꯏꯕꯒꯤꯅ ꯃꯁꯥ ꯃꯁꯥꯅ ꯁꯥꯒꯠꯄ ꯁꯛꯇꯝ ꯀꯌꯥ ꯌꯦꯛꯍꯟꯕ ꯑꯁꯤ ꯑꯍꯨꯝꯁꯤꯈꯛ ꯇꯧꯕꯤꯌꯨ꯫ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯅꯤꯡꯊꯧꯁꯤꯡꯅꯁꯨ ꯃꯗꯨ ꯎꯕꯗ ꯏꯄꯥꯒꯤ ꯃꯒꯨꯟ ꯍꯦꯟꯅ ꯂꯩꯒꯅꯤ ꯅꯤꯡꯖꯩ꯫ ꯍꯥ ꯀꯔꯤ ꯍꯥꯏꯕ? ꯑꯩꯅꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ, ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯝꯈꯤꯔꯣꯏ ꯈꯜꯂꯨꯕ, ꯑꯗꯨꯒꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯏꯄꯥꯒꯤ ꯑꯋꯥꯕ ꯊꯥꯡꯊꯕꯤꯕ꯫ ꯂꯥꯎꯍꯩ, ꯏꯄꯥꯅ ꯀꯣꯟꯒꯦ꯫ ꯏꯃꯣꯝꯗꯤ ꯂꯧꯁꯤꯡ ꯂꯩꯕꯤꯅꯤ꯫ ꯏꯄꯥ ꯉꯁꯤꯗꯒꯤ ꯏꯃꯣꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯌꯦꯠꯈ꯭ꯔꯔꯣꯏ, ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯈꯪꯁꯅꯨ꯫ ꯑꯁꯨꯝꯅ ꯃꯃꯣꯝ ꯄꯣꯏꯔꯩꯉꯥꯟꯕꯤꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯑꯋꯥꯕ ꯋꯥꯈꯜ ꯀꯣꯛꯍꯟꯕꯤꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯝꯄꯣꯛ ꯃꯃꯥ ꯑꯁꯣꯟꯕꯤꯗꯨꯅ ꯀꯟꯅ ꯆꯩꯔꯤ꯫ ꯍꯩ ꯑꯣꯏꯔꯣꯏꯗꯕꯣ, ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯀꯌꯥꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯗꯅ ꯃꯃꯥ ꯃꯄꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯈ꯭ꯔꯦ, ꯑꯩꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯡꯕ ꯑꯃꯠꯇ ꯊꯨꯡꯗ꯭ꯔꯤ꯫ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯃꯇꯝ ꯋꯥꯠꯂꯤꯗ ꯃꯍꯥꯏ, ꯅꯣꯡꯉꯥꯟꯕꯒ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕ, ꯃꯤꯅꯁꯨ ꯃꯅꯥ ꯄꯤꯕꯤꯗꯕ ꯊꯕꯛꯁꯦ ꯍꯦꯛꯇ ꯇꯧꯈꯤꯅꯤꯕ꯫ ꯅꯠꯇꯦꯅꯦ, ꯂꯥꯏ ꯌꯦꯛꯄꯗꯨꯅ ꯏꯃꯥꯁꯦ ꯄꯨꯟꯁꯤ ꯀꯌꯥꯝ ꯁꯥꯡꯅ ꯍꯤꯡꯍꯟꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯉꯝꯗ꯭ꯔꯦ ꯉꯝꯗ꯭ꯔꯦ, ꯏꯃꯧ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯁꯨ ꯅꯣꯡꯃꯇ ꯄꯨꯁꯤꯜꯂꯛꯇꯦ꯫ ꯇꯣꯝꯄꯣꯛꯅ ꯑꯁ ꯏꯃꯥ, ꯈꯣꯟꯖꯦꯜꯗꯣ ꯀꯩꯅꯣ ꯑꯗꯨ ꯀꯜꯂꯤꯗꯨꯕꯣ? ꯃꯤ ꯂꯣꯏꯅ ꯇꯥꯕ ꯇꯥꯔꯤꯕ꯫ ꯅꯆꯥꯁꯨ ꯈꯪꯂꯤꯕꯅꯤ, ꯅꯆꯥꯁꯨ ꯅꯨꯄꯤ ꯊꯤꯅꯤꯡꯂꯤꯕꯅꯤ, ꯆꯍꯤꯁꯦ ꯌꯦꯡꯂꯨꯕꯗ ꯍꯤꯡꯅꯤꯡꯗ꯭ꯔꯕꯅꯤꯀꯣ꯫ ꯍꯧꯖꯤꯛꯅꯦ ꯑꯩꯀꯣ ꯗꯣꯛ ꯁꯤꯗꯣꯛꯈꯤꯅꯤ꯫ ꯏꯁꯧꯗꯣ ꯂꯥꯡꯍꯧꯔꯣ, ꯑꯩ ꯂꯥꯏ ꯌꯦꯛꯄ ꯆꯠꯂꯨꯈꯤꯒꯦ, ꯌꯨꯝꯗꯒ ꯌꯦꯛꯐꯝ ꯈꯪꯗꯦꯕ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯇꯣꯝꯄꯣꯛ ꯂꯥꯏ ꯌꯦꯛꯄ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯃꯃꯥꯒꯤ ꯑꯋꯥꯕ ꯈꯪꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯗꯤ ꯃꯥꯒꯤ ꯄꯥꯟꯗꯝ ꯐꯪꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯇꯣꯝꯄꯣꯛꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯂꯥꯏ ꯌꯦꯛꯂꯤꯉꯩ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯍꯜ ꯑꯃꯁꯨ ꯇꯣꯝꯄꯣꯛꯅ ꯂꯥꯏ ꯌꯦꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯂꯥꯏ ꯅꯤꯡꯕ ꯍꯧꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯂꯥꯏ ꯉꯥꯏꯍꯥꯛ ꯌꯦꯛꯂꯕ ꯃꯇꯨꯡ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨ ꯎꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯂꯥꯏ ꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯃꯨꯛ ꯌꯦꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯒ ꯃꯥꯟꯅꯅ ꯌꯦꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯅꯤꯡꯕ ꯂꯣꯏꯔꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯠꯆꯥꯅꯅ ꯂꯩꯔꯤꯕ ꯇꯣꯝꯄꯣꯛꯄꯨ ꯂꯥꯏꯅꯤꯡꯕꯗꯨꯅ ꯎꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯃꯆꯥ, ꯏꯄꯥꯗꯤ ꯅꯍꯥꯛ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯂꯨꯗ꯭ꯔꯦꯅꯦ, ꯅꯍꯥꯛꯄꯨ ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ? ꯇꯣꯝꯄꯣꯛꯅ ꯏꯄꯥꯒꯨꯝꯕ ꯅꯆꯥꯅ ꯈꯨꯔꯨꯝꯖꯔꯤ, ꯅꯆꯥ ꯃꯐꯝꯁꯤꯗ ꯂꯥꯏ ꯌꯦꯛꯄ ꯂꯥꯛꯆꯔꯝꯕꯅꯤ꯫ ꯍꯥ, ꯂꯥꯏ ꯌꯦꯛꯄ ꯍꯥꯏꯕ? ꯀꯩꯅꯣꯅꯦ ꯅꯍꯥꯛꯅ ꯌꯦꯛꯂꯤꯕ ꯂꯥꯏꯗꯨꯕꯣ? ꯏꯄꯥꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦꯗꯅ꯫ ꯇꯣꯝꯄꯣꯛꯅ ꯏꯄꯥꯒꯨꯝꯕ ꯇꯨ ꯁꯤꯗ ꯂꯩꯔꯦ, ꯏꯄꯥꯅ ꯂꯥꯏ ꯅꯤꯡꯂꯤꯉꯩ ꯅꯆꯥꯅ ꯌꯦꯛꯆꯕꯅꯤ꯫ ꯁꯤꯗꯤ ꯑꯩꯅꯤꯗꯅ, ꯅꯍꯥꯛꯅ ꯌꯦꯛꯂꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯑꯗꯨꯕꯨꯅꯦ ꯃꯥꯟꯕꯗꯤꯈꯔ ꯋꯥꯠꯂꯤꯍꯩ ꯏꯆꯥꯒꯤꯁꯦ꯫ ꯑꯗꯣ ꯏꯆꯥꯕꯨ ꯂꯥꯏ ꯌꯦꯛꯄ ꯑꯣꯖꯥ ꯅꯥꯏꯗꯕ꯭ꯔꯥ? ꯁꯨꯝ ꯌꯦꯛꯂꯤꯕ꯭ꯔꯥ? ꯏꯄꯥꯒꯨꯝꯕ ꯅꯆꯥꯗꯤ ꯂꯥꯏ ꯌꯦꯛꯄꯁꯦ ꯌꯥꯝꯅ ꯄꯥꯝꯖꯩ, ꯑꯗꯨꯕꯨ ꯌꯦꯛꯄꯗꯤ ꯃꯑꯣꯡ ꯇꯥꯅ ꯌꯦꯛꯄ ꯍꯩꯖꯗꯦ꯫ ꯂꯥꯏ ꯌꯦꯛꯄꯒꯤ ꯑꯣꯖꯥ ꯑꯃ ꯊꯤꯖꯕꯅꯤ, ꯑꯗꯨꯁꯨ ꯐꯪꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯏꯁꯥ ꯏꯇꯣꯝꯇ ꯍꯣꯠꯅꯖꯗꯨꯅ ꯅꯣꯡꯃꯗꯤ ꯃꯥꯏ ꯄꯥꯛꯂꯛꯈꯤꯅꯤ ꯈꯟꯅ ꯍꯣꯠꯅꯖꯔꯤꯕꯅꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯣ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯍꯩꯕꯁꯤꯗꯤ꯫ ꯁꯦꯁꯦ ꯏꯄꯥ ꯋꯥ ꯑꯃ ꯍꯥꯏꯒꯦꯀꯣ, ꯏꯄꯥꯁꯨ ꯂꯥꯏ ꯌꯦꯛꯄꯒꯤ ꯁꯤꯟꯐꯝ ꯃꯇꯝ ꯀꯨꯏꯅ ꯇꯧꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯅꯥꯛꯇꯁꯨ ꯂꯥꯏ ꯌꯦꯛꯄ ꯇꯝꯕ ꯂꯥꯛꯄ ꯃꯤꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡꯗꯣ ꯏꯄꯥꯅ ꯑꯃꯠꯇ ꯄꯦꯟꯗꯦ꯫ ꯑꯗꯨꯕꯨꯅꯦ ꯉꯁꯤꯗꯤ ꯏꯄꯥ ꯄꯦꯜꯂꯤ ꯍꯩ, ꯑꯩꯒꯤ ꯁꯛꯇꯥꯃꯛ ꯅꯠꯇꯕꯁꯨ ꯍꯥꯏꯐꯦꯠ ꯃꯥꯅ ꯌꯦꯛꯄꯁꯤꯗ ꯏꯄꯥ ꯄꯦꯜꯂꯦ꯫ ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯦꯕꯣꯛ ꯑꯣꯏꯔꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯏꯆꯥꯅ ꯂꯥꯏ ꯌꯦꯛꯄ ꯍꯩꯅꯕ ꯏꯄꯥꯅ ꯇꯝꯕꯤꯔꯒꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯎꯀꯣ, ꯏꯄꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯈꯤꯅꯤ꯫ ꯇꯣꯝꯄꯣꯛꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯃꯊꯃꯣꯏ ꯄꯦꯟꯃꯟꯈꯤꯕꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯅꯤꯃꯛ ꯁꯣꯛꯅ ꯃꯔꯥꯏꯕꯛ ꯀꯠꯆꯩ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯁꯨ ꯇꯣꯝꯄꯣꯛꯀꯤ ꯊꯃꯣꯏ ꯃꯁꯛ ꯈꯨꯗꯛꯇ ꯈꯪꯖꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯖꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯄꯣꯛ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯤꯉꯩꯗꯒꯤ ꯍꯧꯒꯠꯇꯨꯅ ꯏꯔꯨꯖꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯦꯡꯕ ꯐꯤ ꯁꯦꯠꯇꯨꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯁꯨ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯝꯄꯣꯛ ꯃꯐꯝ ꯑꯗꯣ ꯌꯧꯕꯒ ꯑꯍꯜ ꯑꯗꯨꯅ ꯂꯥꯏ ꯅꯤꯡꯂꯤꯕꯗꯨ ꯂꯣꯏꯕ ꯉꯥꯏꯔꯝꯃꯤ꯫
ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯍꯤꯡ ꯌꯥꯔꯦꯛꯂꯤꯕ ꯁꯪ ꯃꯆꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯅꯥꯄꯤ ꯃꯌꯥꯝꯗꯣ ꯐꯟꯗꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯣ ꯁꯤꯠ ꯅꯥꯟꯅ ꯊꯝꯂꯝꯃꯤ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯁꯨ ꯂꯥꯏꯅꯤꯡꯕ ꯂꯣꯏꯔꯗꯨꯅ ꯇꯣꯝꯄꯣꯛꯇ ꯌꯦꯡꯂꯛꯏ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯁꯦ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧꯒꯤ ꯊꯧꯖꯥꯜ ꯐꯪꯂꯕ ꯃꯤꯁꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯅꯤꯡꯗꯨꯅ ꯃꯤꯠ ꯎꯏꯁꯤꯜꯂꯤꯉꯩ ꯇꯣꯝꯄꯣꯛ ꯂꯥꯛꯄ ꯈꯪꯂꯤꯕꯅꯤ ꯁꯪꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯣ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ ꯏꯆꯥꯅꯨꯄꯥ ꯏꯆꯥꯗꯤ ꯊꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯏꯄꯥꯒꯤ ꯁꯪ ꯃꯌꯥꯁꯤ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯂꯨꯅ ꯅꯥꯟꯅ ꯊꯝꯕꯤꯔꯝꯂꯦ ꯑꯗꯨꯅꯤ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯊꯕꯛ ꯈꯨꯗꯤꯡ ꯊꯨꯅ ꯇꯧꯕ ꯇꯝꯒꯗꯧꯕꯅꯤ ꯑꯗꯨꯒ ꯁꯣꯏꯗꯅꯕꯁꯨ ꯍꯣꯠꯅꯒꯗꯧꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛ ꯉꯝꯂꯕ ꯃꯥꯂꯦꯝꯁꯤꯗ ꯏꯆꯥꯗꯒꯤ ꯃꯥꯡꯖꯤꯟ ꯊꯥꯕꯤꯅꯕ ꯀꯅꯥ ꯑꯃꯠꯇ ꯊꯣꯛꯂꯛꯑꯣꯏꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯏꯄꯥꯅ ꯂꯥꯏ ꯌꯦꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯇꯥꯛꯂꯒꯦꯀꯣ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯂꯥꯏ ꯌꯦꯛꯄ ꯇꯝꯕꯤꯔꯝꯃꯤ ꯑꯍꯜ ꯑꯗꯨꯅꯁꯨ ꯇꯣꯝꯄꯣꯛꯄꯨ ꯍꯩꯅꯕ ꯊꯋꯥꯏ ꯌꯥꯎꯅ ꯇꯝꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏ ꯌꯦꯛꯄ ꯇꯝꯂꯝꯃꯤ ꯑꯃꯔꯣꯝꯗꯅ ꯀꯣꯅꯨꯡꯗꯅꯤ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯀꯣꯏꯊꯤ ꯊꯤꯕꯗꯒꯤ ꯂꯥꯏ ꯌꯦꯛꯄ ꯍꯩꯕ ꯃꯤꯑꯣꯏ ꯈꯔ ꯐꯪꯂꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯀꯣꯅꯨꯡꯗ ꯄꯨꯔꯛꯇꯨꯅ ꯊꯝꯂꯝꯃꯤ ꯂꯥꯏ ꯌꯦꯛꯄ ꯃꯤꯑꯣꯏ 50ꯃꯨꯛ ꯂꯩꯔꯕꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯕꯤꯌꯨ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯈꯨꯠꯍꯩꯕ ꯂꯥꯏ ꯌꯦꯛꯄ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯅꯈꯣꯏ 50ꯒꯤ ꯃꯅꯨꯡꯗꯒꯤ ꯃꯤꯑꯣꯏ 10 ꯈꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯂꯥꯏ ꯐꯖꯅ ꯌꯦꯛꯀꯗꯧꯕꯅꯤ ꯈꯜꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯂꯥꯏ ꯌꯦꯛꯄꯒꯤ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯀꯅꯤ ꯀꯨꯝꯍꯩ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯍꯟꯒꯅꯤ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯄꯤꯒꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯇꯝ ꯏꯆꯪ ꯆꯪꯗꯅ ꯂꯥꯏ ꯌꯦꯛꯄ ꯍꯧꯅꯔꯨ ꯃꯆꯨ ꯃꯃꯦꯟ ꯇꯥꯅ ꯌꯦꯛꯄ ꯃꯤꯑꯣꯏ 10 ꯅꯈꯣꯏ 50ꯒꯤ ꯃꯅꯨꯡꯗꯒꯤ ꯈꯟꯒꯗꯧꯔꯤꯕꯅꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯛꯂꯣꯀꯣ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯗꯒꯤ ꯂꯥꯏ ꯌꯦꯛꯄ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯃꯐꯝꯗ ꯂꯩꯗꯨꯅ ꯂꯥꯏ ꯌꯦꯛꯄ ꯍꯧꯔꯝꯃꯤ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯂꯣꯏꯔꯗꯨꯅ ꯑꯌꯦꯛꯄ ꯂꯥꯏꯁꯤꯡꯗꯣ ꯅꯤꯡꯊꯧꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯌꯦꯡꯕ ꯌꯥꯕ ꯐꯖꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ 10 ꯈꯜꯂꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯂꯥꯏ ꯌꯦꯛꯄꯒꯤ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯀꯅꯤ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯑꯩꯅ ꯅꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯀꯅꯤ ꯀꯨꯝꯍꯩ ꯑꯗꯨꯗ ꯌꯦꯛꯀꯗꯧꯔꯤꯕꯁꯦ ꯃꯤꯒꯤ ꯁꯛꯇꯝꯒ ꯃꯥꯟꯅꯅ ꯌꯦꯛꯄ ꯀꯨꯝꯍꯩꯅꯤ ꯑꯗꯨꯒ ꯄꯣꯠꯁꯛ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯌꯦꯛꯄ ꯑꯗꯨꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯌꯨꯝ ꯌꯧꯕꯒ ꯃꯤ ꯌꯦꯛꯄ ꯇꯝꯃꯨꯀꯣ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯅꯈꯣꯏ 10ꯗ ꯁꯦ ꯁꯅꯥ ꯈꯔꯁꯦ ꯄꯤꯔꯕꯅꯤ ꯂꯥꯏ ꯌꯦꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯀꯣꯅꯨꯡꯗꯒꯤ ꯍꯟꯅꯈꯤ ꯃꯈꯣꯏ ꯆꯠꯈ꯭ꯔꯕꯗ ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟꯗꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯁꯨꯛꯊꯅ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯐꯝꯅꯥꯏꯕ ꯊꯝꯕꯧ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯤꯕꯅꯣ ꯍꯧꯖꯤꯛ ꯈꯟꯈꯤꯕ ꯃꯈꯣꯏ 10 ꯑꯗꯣ ꯊꯥꯖꯅ ꯊꯝꯁꯤ ꯁꯣꯏꯗꯅ ꯏꯅꯤꯡꯊꯧꯒꯤ ꯊꯥꯖꯕꯗꯣ ꯃꯥꯡꯂꯣꯏ ꯅꯅꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯂꯥꯏ ꯌꯦꯛꯄ ꯃꯤ ꯊꯤꯈꯤꯅꯤ ꯏꯅꯤꯡꯊꯧꯒꯤ ꯃꯥꯏ ꯈꯨꯍꯟꯖꯔꯣꯏ ꯑꯁꯨꯝꯅ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯕꯤꯔꯤ ꯃꯄꯥꯒꯤ ꯃꯇꯧ ꯎꯕꯗ ꯄꯣꯏꯔꯩꯉꯥꯟꯕꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯇꯣꯝꯄꯣꯛ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯝꯕꯤꯕ ꯑꯗꯨꯒ ꯇꯣꯝꯄꯣꯛꯅꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯕꯒ ꯍꯧꯖꯤꯛꯇꯤ ꯇꯣꯝꯄꯣꯛ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯍꯩꯔꯝꯃꯤ ꯑꯗꯨꯒ ꯃꯤ ꯑꯃꯒꯤ ꯁꯛꯇꯝꯁꯨ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯅ ꯌꯦꯛꯄ ꯉꯝꯂꯝꯃꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯊꯃꯣꯏ ꯈꯪꯕꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯊꯧꯖꯥꯟꯕꯤꯈꯤꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯇꯣꯝꯄꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯆꯥꯅꯨꯄꯥ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯍꯩꯔꯦ ꯃꯈꯥ ꯇꯥꯅ ꯇꯝꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯏꯄꯥꯁꯨ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯂꯥꯏ ꯅꯤꯡꯂꯨꯔꯒꯦ ꯏꯄꯥ ꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇꯤ ꯄꯂꯦꯞꯐꯝ ꯂꯩꯇꯦꯗꯣ ꯏꯆꯥꯅꯨꯄꯥ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯍꯟꯗꯛ ꯏꯄꯥꯅ ꯂꯩꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯦ ꯂꯩꯕꯥꯛ ꯀꯣꯅꯨꯡ ꯃꯌꯥꯗꯅꯤꯗꯣ ꯏꯆꯥꯅ ꯏꯄꯥꯕꯨ ꯅꯤꯡꯂꯕꯗꯤ ꯃꯐꯝꯗꯨꯗ ꯏꯄꯥꯕꯨ ꯊꯤꯔꯛꯎꯀꯣ ꯏꯄꯥ ꯍꯌꯦꯡꯁꯦ ꯆꯠꯅꯕ ꯇꯧꯔꯒꯦ ꯏꯄꯥꯒꯨꯝꯕ ꯅꯆꯥꯕꯨ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯇꯝꯕꯤꯔꯝꯂꯒ ꯀꯔꯤꯒꯤ ꯅꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯈꯜꯂꯤꯕꯅꯣ ꯅꯆꯥꯒꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕꯤꯔꯣ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯁꯦꯕꯥ ꯇꯧꯖꯒꯦ ꯏꯆꯥꯅꯨꯄꯥ ꯃꯗꯨ ꯌꯥꯗꯦ ꯏꯄꯥꯗꯤ ꯂꯥꯏꯅꯤꯡꯕꯅꯤ ꯏꯄꯥꯒꯤ ꯌꯨꯝ ꯂꯩꯇꯦ ꯏꯄꯥꯒꯤ ꯂꯩꯐꯝꯁꯨ ꯂꯩꯇꯦ ꯅꯈꯣꯏꯒꯁꯨ ꯆꯤꯟꯖꯥꯛ ꯃꯥꯟꯅꯗꯦ ꯅꯍꯥꯛ ꯋꯥꯔꯧꯒꯅꯨ ꯅꯍꯥꯛꯅ ꯃꯍꯩ ꯆꯥꯔꯛꯄ ꯃꯤꯀꯨꯞꯇ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ
ꯑꯄꯥꯝꯕ ꯈꯨꯗꯣꯜ ꯄꯤꯌꯨ ꯃꯗꯨꯗ ꯏꯄꯥ ꯄꯦꯜꯂꯒꯦꯀꯣ꯫ ꯇꯣꯝꯄꯣꯛꯅ ꯏꯄꯥꯒꯨꯝꯕ ꯅꯆꯥ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯏꯄꯥꯅ ꯍꯌꯦꯡ ꯆꯠꯄ ꯑꯁꯤꯗ ꯅꯆꯥꯅ ꯊꯤꯟꯖꯒꯦ ꯏꯄꯥꯒꯤ ꯂꯩꯐꯝ ꯈꯪꯕ ꯑꯣꯏꯅ꯫ ꯏꯆꯥꯒꯨꯝꯕ ꯑꯗꯨꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯄꯥ ꯏꯆꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯁꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯇꯣꯝꯄꯣꯛ ꯃꯌꯨꯝ ꯌꯧꯔꯛꯈꯤ꯫ ꯇꯣꯝꯄꯣꯛ ꯌꯨꯝ ꯌꯧꯔꯛꯄꯒ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯂꯥꯏꯅꯤꯡꯕ ꯏꯄꯥꯒꯨꯝꯕꯗꯣ ꯍꯌꯦꯡꯁꯦ ꯆꯠꯈ꯭ꯔꯅꯤ꯫ ꯃꯍꯥꯛꯅ ꯆꯠꯄꯗꯣ ꯅꯆꯥꯅ ꯊꯤꯜꯂꯨꯕ ꯇꯥꯔꯦ꯫ ꯁꯤꯗꯒꯤꯗꯤ ꯏꯃꯥ ꯋꯥꯔꯔꯣꯏ ꯂꯥꯏ ꯌꯦꯛꯇꯨꯅ ꯁꯦꯜ ꯇꯥꯜꯂꯒ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯗꯣꯏꯅꯤ꯫ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯍꯧꯖꯤꯛ ꯅꯍꯥꯛꯅ ꯅꯤꯡꯕ ꯊꯨꯡꯂꯤꯕꯁꯦ ꯂꯥꯏꯅꯤꯡꯕ ꯑꯗꯨꯒꯤ ꯊꯧꯖꯥꯜꯅꯅꯤꯀꯣ꯫ ꯃꯇꯝ ꯄꯨꯝꯕꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯣ ꯅꯍꯥꯛꯀꯤ ꯊꯋꯥꯏꯅꯤ ꯈꯟꯅ ꯅꯤꯡꯉꯨꯀꯣ꯫ ꯏꯆꯥꯅ ꯍꯌꯦꯡ ꯊꯤꯜꯂꯨꯒꯦ ꯍꯥꯏꯕꯗꯣ ꯏꯃꯥꯁꯨ ꯌꯥꯔꯦ ꯑꯗꯨꯕꯨ ꯌꯨꯝꯗ ꯈꯔ ꯊꯨꯅꯗꯤ ꯍꯜꯂꯛꯎꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯄꯣꯛ ꯈꯥꯎ ꯑꯃꯗ ꯂꯥꯏ ꯌꯦꯛꯄꯒꯤ ꯈꯨꯠꯂꯥꯏ ꯁꯨꯅ ꯍꯥꯞꯂꯝꯃꯤ ꯑꯗꯨꯒ ꯂꯥꯏꯅꯤꯡꯕꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕꯒꯤ ꯃꯅꯥꯛ ꯌꯧꯕꯒ ꯑꯍꯜ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯣꯡꯅ ꯆꯠꯂꯕ ꯃꯇꯨꯡ ꯀꯣꯅꯨꯡ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯎꯃꯪ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯣ ꯍꯦꯛ ꯌꯧꯕꯒ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯅ ꯈꯨꯔꯨꯝꯖꯩ꯫ ꯏꯄꯥꯒꯨꯝꯕ ꯑꯩꯒꯤꯗꯤ ꯈꯣꯏꯌꯨꯝꯒ ꯄꯥꯡꯈꯛꯅꯤ ꯈꯟꯖꯔꯤꯕꯅꯤ꯫ ꯅꯆꯥꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯊꯃꯣꯏꯗ ꯂꯦꯡꯗꯅ ꯊꯝꯕꯤꯌꯨꯀꯣ꯫ ꯏꯄꯥꯒꯤ ꯂꯃꯟ ꯑꯃ ꯅꯆꯥꯅ ꯄꯨꯖꯍꯧꯔꯦ꯫ ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ ꯑꯗꯨꯝꯅ ꯈꯟꯕ ꯍꯧꯅꯗꯦꯀꯣ꯫ ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯁꯦꯡꯕ ꯅꯍꯥꯛꯅ ꯏꯄꯥꯕꯨ ꯅꯨꯡꯁꯤꯕ ꯑꯁꯤꯗ ꯏꯄꯥ ꯄꯦꯜꯂꯦ꯫ ꯏꯄꯥꯒꯤ ꯂꯃꯟ ꯇꯣꯟꯗ꯭ꯔꯕꯅꯤꯀꯣ꯫ ꯐꯔꯦ ꯏꯄꯥꯁꯨ ꯉꯁꯤꯗꯒꯤ ꯃꯐꯝꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯒꯦ꯫ ꯃꯔꯛ ꯃꯔꯛꯇ ꯏꯄꯥꯒꯤꯗ ꯀꯣꯏꯊꯣꯔꯛꯎꯀꯣ꯫ ꯍꯣꯏ ꯏꯄꯥꯒꯨꯝꯕ ꯅꯆꯥꯅ ꯁꯣꯏꯗꯅ ꯀꯣꯏꯊꯣꯛꯆꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯌꯦꯛꯂꯝꯃꯤ ꯑꯗꯨꯒ ꯈꯥꯎꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯀꯣꯅꯨꯡꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯃꯁꯥ ꯆꯥꯝꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯈꯔ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯣꯝꯄꯣꯛꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯨꯕꯗꯒꯤ ꯇꯣꯝꯄꯣꯛ ꯈꯔ ꯆꯪꯁꯤꯜꯂꯒ ꯎꯄꯥꯝꯕꯤ ꯑꯃꯗ ꯀꯥꯗꯨꯅ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯍꯨꯝ ꯏꯔꯨꯖꯗꯨꯅ ꯂꯩꯔꯤꯕꯗꯣ ꯇꯣꯝꯄꯣꯛꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯃꯨꯛ ꯀꯨꯝꯊꯔꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯍꯜꯂꯒꯦ ꯈꯟꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯑꯃꯨꯛ ꯑꯅꯤꯔꯛ ꯊꯥꯡꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯅꯣꯛꯂꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯇꯣꯝꯄꯣꯛ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯤꯅꯣꯛꯇ ꯃꯈꯣꯡ ꯊꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯎꯊꯛꯇ ꯑꯃꯨꯛ ꯀꯥꯗꯨꯅ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗꯗꯤ ꯅꯨꯄꯤ ꯑꯅꯤꯅ ꯅꯨꯄꯤ ꯑꯃꯕꯨ ꯃꯁꯝ ꯍꯥꯠꯇꯨꯅ ꯂꯩꯔꯤꯕꯗꯣ ꯇꯣꯝꯄꯣꯛꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯇꯣꯝꯄꯣꯛ ꯃꯊꯃꯣꯏ ꯑꯗꯣ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯖꯈꯤ꯫ ꯍꯩꯁ ꯀꯔꯤ ꯈꯨꯐꯖꯅꯣ! ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯁꯝ ꯍꯥꯠꯄꯤꯔꯤꯕ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ꯫ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯁꯨꯝꯅ ꯐꯖꯕ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯐꯖꯕꯗ ꯂꯨꯞꯂꯤꯉꯩ ꯌꯨꯝ ꯍꯟꯕ ꯊꯦꯡꯈ꯭ꯔꯅꯤ꯫ ꯑꯁꯤ ꯈꯜꯂꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯥꯛꯄꯒ ꯅꯨꯃꯤꯠ ꯇꯥꯈꯤꯕꯗꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯄꯣꯛ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯃꯩ ꯉꯥꯏꯍꯥꯛ ꯇꯤꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯄꯣꯛꯅ ꯁꯨꯝꯅ ꯈꯟꯖꯩ, ꯀꯥꯟꯅꯗꯦ ꯉꯔꯥꯡ ꯑꯩꯅ ꯎꯈꯤꯕ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯃꯁꯛ ꯅꯤꯡꯁꯤꯡꯗꯨꯅ ꯌꯦꯛꯂꯒꯦ꯫ ꯑꯁꯤ ꯈꯜꯂꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯌꯦꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯣꯏꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯑꯋꯥꯕ ꯄꯣꯊꯥꯕ ꯑꯣꯏꯅ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯝ ꯍꯥꯠꯇꯨꯅ ꯅꯨꯡꯁꯥ ꯌꯥꯏꯕꯒꯤ ꯁꯛꯇꯝꯗꯣ ꯃꯈꯣꯏ ꯑꯍꯨꯝꯒ ꯆꯞ ꯃꯥꯟꯅꯅ ꯌꯦꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯣꯊꯥꯕ ꯈꯨꯗꯤꯡ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝ ꯌꯦꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯝꯄꯣꯛ ꯃꯌꯨꯝ ꯌꯧꯒꯗꯧꯕ ꯌꯥꯝꯂꯛꯇ꯭ꯔꯦ꯫ ꯂꯦꯞꯇꯅ ꯂꯥꯛꯄ ꯑꯗꯨꯗ ꯋꯥꯃꯟꯕꯗꯒꯤ ꯇꯨꯔꯦꯜꯗ ꯀꯨꯝꯗꯨꯅ ꯏꯁꯤꯡ ꯊꯛꯂꯝꯃꯤ꯫ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯅꯣꯟꯊꯔꯛꯄꯗ ꯈꯥꯎꯗ ꯌꯥꯎꯔꯤꯕ ꯑꯌꯦꯛꯄ ꯁꯛꯇꯝꯁꯤꯡꯗꯣ ꯇꯨꯔꯦꯜꯗ ꯂꯣꯏꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯆꯦꯟꯕ ꯏꯁꯤꯡ ꯑꯣꯏꯕꯅ ꯑꯌꯦꯛꯄ ꯂꯥꯏ ꯑꯃꯠꯇ ꯂꯧꯈꯠꯄ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ! ꯐꯔꯦ ꯅꯧꯅ ꯑꯃꯨꯛ ꯌꯦꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯌꯨꯝ ꯍꯥꯟꯅ ꯌꯧꯈꯤꯒꯦ꯫ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯄꯨꯟꯁꯤꯗ ꯀꯥꯎꯔꯣꯏ ꯌꯨꯝꯗ ꯌꯦꯛꯂꯨꯔꯒꯦ꯫ ꯑꯁꯤ ꯈꯟꯅ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯇꯝꯗ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯇꯣꯝꯄꯣꯛ ꯋꯥꯃꯟꯕꯗꯒꯤ ꯉꯟꯅ ꯄꯣꯊꯥꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯄꯣꯛ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯁꯛꯇꯝ ꯌꯦꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥꯗꯤ ꯇꯁꯦꯡꯅ ꯉꯛꯂꯝꯃꯤ꯫
ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯖꯩ ꯃꯆꯥꯒꯤ ꯑꯉꯛꯄ ꯐꯪꯅ ꯍꯩꯔꯛꯄ ꯈꯨꯌꯦꯛ ꯑꯁꯤꯗ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯆꯥ ꯏꯕꯦꯝꯃ ꯄꯣꯏꯔꯩꯉꯥꯟꯕꯤꯗꯣ ꯃꯇꯥ ꯑꯅꯤꯗꯨꯒ ꯇꯨꯔꯦꯜꯗ ꯏꯔꯨꯖꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯌꯧꯕꯒ ꯀꯨꯝꯗꯨꯅ ꯏꯔꯨꯖꯕ ꯍꯧꯔꯝꯃꯤ꯫ ꯏꯔꯨꯕ ꯂꯣꯏꯔꯝꯗꯥꯏ ꯃꯤꯀꯨꯞꯇ ꯇꯣꯡꯄꯣꯛꯇꯒꯤ ꯇꯥꯈꯤꯕ ꯑꯌꯦꯛꯄ ꯁꯛꯇꯝꯁꯤꯡꯗꯣ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯈꯤ꯫ ꯃꯇꯥ ꯑꯅꯤꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯥꯎꯊꯔꯛꯂꯤꯕ ꯑꯌꯦꯛꯄ ꯁꯛꯇꯝꯗꯣ ꯈꯨꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯆꯥ ꯏꯕꯦꯝꯃ, ꯁꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯉꯔꯥꯡ ꯏꯔꯨꯖꯕꯒꯤ ꯁꯛꯇꯝꯗꯨꯅꯤ꯫ ꯇꯨ, ꯁꯤꯅ ꯃꯆꯥ ꯏꯕꯦꯝꯃ, ꯑꯗꯨꯒ ꯁꯝ ꯍꯥꯠꯂꯤꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯅꯦ꯫ ꯇꯨ, ꯑꯁ, ꯁꯤꯗꯤ ꯌꯥꯝꯅ ꯍꯩꯌꯦ, ꯃꯥꯒꯤ ꯈꯨꯌꯦꯛꯁꯦ ꯑꯁꯦꯡꯕꯗ ꯑꯁꯦꯡꯕ ꯃꯥꯜꯂꯦ ꯍꯥꯏꯕ, ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣꯅꯦ? ꯃꯆꯥ ꯏꯕꯦꯝꯃꯅ, ꯏꯇꯥ, ꯅꯈꯣꯏ ꯑꯅꯤꯗ ꯅꯠꯇꯦ, ꯑꯩꯁꯨ ꯉꯥꯎꯔꯤꯕꯅꯤ꯫ ꯉꯔꯥꯡ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯁꯝ ꯍꯥꯠꯇꯨꯅ ꯅꯨꯡꯁꯥ ꯌꯥꯏꯔꯤꯉꯩ ꯈꯨꯠꯍꯩꯕ ꯂꯥꯏꯌꯦꯛꯄ ꯀꯅꯥꯅ ꯎꯕꯗꯒꯤ ꯍꯨꯔꯥꯜꯂꯒ ꯌꯦꯛꯄ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯀꯥꯟꯅꯗꯦ, ꯂꯣꯏꯁꯤꯜꯂꯁꯤ, ꯑꯗꯨꯒ ꯑꯌꯦꯛꯄ ꯁꯛꯇꯝꯁꯤꯡꯁꯦ ꯏꯄꯥ ꯅꯤꯡꯊꯧꯗ ꯎꯠꯂꯨꯔꯁꯤ ꯏꯇꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯂꯣꯏꯁꯤꯜꯂꯒ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯄꯥꯕꯨ ꯀꯧꯖꯔꯛꯏ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯃꯣꯝ ꯆꯪꯖꯔꯛꯀꯦ, ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯒꯦꯕ, ꯏꯄꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯒꯗꯣꯏꯅꯤ꯫ ꯏꯄꯥꯒꯤ ꯏꯃꯣꯝ ꯅꯨꯡꯁꯤꯕꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯄꯥꯁꯨ ꯏꯃꯣꯝꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯧꯗꯣꯛꯀꯦ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯀꯔꯤ ꯋꯥꯅꯣ ꯑꯗꯨ ꯍꯥꯟꯅ ꯇꯝꯃꯨ, ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯇꯝꯃꯛꯀꯦ꯫ ꯏꯃꯣꯝ ꯅꯨꯡꯁꯤꯕꯤ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯃꯄꯨꯡ ꯐꯥꯔꯦ, ꯁꯥꯒꯩ ꯍꯣꯡꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯏꯄꯥꯅ ꯑꯁꯨꯝ ꯈꯟꯕꯗ ꯏꯆꯥꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯅꯤꯡꯊꯧ ꯃꯌꯥꯝꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯐꯕ ꯑꯃ ꯈꯜꯂꯒ ꯊꯥꯖꯔꯒꯦ ꯂꯦꯞꯂꯦꯗꯣ꯫ ꯏꯄꯥꯅ ꯍꯤꯡꯂꯤꯉꯩ ꯏꯆꯥꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯈꯪꯅꯤꯡꯂꯦꯗꯣ꯫ ꯌꯦꯡꯉꯨ, ꯅꯕꯨꯡ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ, ꯅꯧꯄ꯭ꯋꯥ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯅ ꯏꯄꯥꯁꯦ ꯋꯥꯈꯜꯅ ꯋꯥꯔꯦꯅꯦ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯃꯣꯝꯅ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ? ꯑꯩꯕꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯂꯩꯈ꯭ꯔꯒ ꯎꯅꯕ ꯐꯪꯗꯕꯗꯨꯔꯣ ꯏꯄꯥꯅ ꯄꯥꯝꯂꯤꯕꯁꯦ? ꯅꯆꯥꯗꯤ ꯏꯄꯥꯒꯤ ꯂꯩꯕꯥꯛꯁꯤꯗ ꯍꯤꯡꯈꯤꯅꯤ, ꯁꯤꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯒꯅꯤ꯫ ꯅꯃꯣꯝꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯊꯥꯖꯕꯤꯒꯅꯨꯀꯣ ꯏꯄꯥ ꯅꯤꯡꯊꯧ꯫ ꯏꯄꯥꯒꯤ ꯏꯃꯣꯝ, ꯏꯄꯥ ꯄꯨꯝꯅꯃꯛ ꯈꯪꯗꯕ ꯅꯠꯇꯦ, ꯏꯄꯥ ꯂꯣꯏꯅ ꯈꯪꯏ꯫ ꯐꯔꯦꯁꯦ, ꯑꯩꯒꯤ ꯂꯩꯕꯥꯛꯁꯤꯗ ꯏꯃꯣꯝꯅ ꯈꯣꯏꯗꯥꯕ ꯀꯅꯥꯒ ꯂꯩꯈ꯭ꯔꯕ꯭ꯔꯥ? ꯂꯩꯔꯕꯗꯤ ꯍꯥꯏꯌꯨ, ꯑꯋꯨꯡ ꯑꯋꯨꯟ ꯇꯧꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯒꯅꯤ꯫ ꯄꯣꯏꯔꯩꯉꯥꯟꯕꯤꯗꯣ ꯍꯟꯗꯛꯇꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥꯍꯩꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯃꯣꯃꯣꯟ ꯃꯣꯃꯣꯟꯁꯨ ꯅꯣꯛꯆꯩ꯫ ꯅꯤꯡꯊꯧ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, ꯏꯄꯥꯒꯤ ꯏꯃꯣꯝ, ꯁꯤꯅ ꯁꯤ ꯑꯣꯏꯔꯦ, ꯑꯗꯣ ꯏꯆꯥꯅ ꯏꯄꯥꯗ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯒꯦ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤ ꯄꯥꯎꯅꯣ? ꯏꯄꯥꯗ ꯇꯝꯃꯨ, ꯏꯄꯥꯅꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎꯒ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯇꯨ, ꯁꯤꯁꯤꯅꯦ, ꯌꯦꯡꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯔꯦꯟꯗꯒꯤ ꯈꯨꯜꯂꯛꯂꯤꯕ ꯄꯣꯏꯔꯩꯉꯥꯟꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯥꯁꯤꯡꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯗꯣ ꯃꯄꯥꯗ ꯎꯠꯂꯝꯃꯤ꯫ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯣ ꯃꯄꯥꯅ ꯇꯥꯞ ꯂꯧꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯅꯥꯁꯣꯟ ꯄꯤꯛꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ, ꯀꯌꯥꯗ ꯃꯁꯥ ꯅꯥꯟꯅ ꯌꯦꯛꯈ꯭ꯔꯕ ꯁꯛꯇꯝꯅꯣ, ꯑꯉꯛꯄ ꯂꯥꯏꯌꯦꯛꯄꯅꯤꯀꯣ, ꯃꯁꯤꯕꯨ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯈꯤꯕ ꯂꯥꯏꯌꯦꯛꯄꯁꯤꯡꯗꯨꯅ ꯌꯦꯛꯂꯤꯕ꯭ꯔꯥ? ꯏꯄꯥꯒꯤ ꯏꯃꯣꯝ, ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯁꯦ ꯀꯅꯥꯗꯒꯤ ꯂꯧꯔꯛꯄꯅꯣ? ꯀꯅꯥꯅ ꯌꯦꯛꯄꯅꯣ ꯏꯄꯥꯗ ꯍꯥꯏꯌꯨ ꯏꯃꯣꯝ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯃꯣꯝ, ꯂꯥꯏꯌꯦꯛꯄꯁꯦ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯖꯗꯦ, ꯃꯁꯛꯁꯨ ꯎꯖꯗ꯭ꯔꯤ꯫ ꯅꯃꯣꯝꯅ ꯏꯇꯥꯁꯤꯡꯒ ꯇꯨꯔꯦꯟꯗ ꯏꯔꯨꯕ ꯆꯠꯄꯗ ꯇꯨꯔꯦꯟꯗ ꯇꯥꯎꯊꯔꯛꯄꯅꯤꯗꯣ꯫ ꯁꯛꯐꯝ ꯑꯁꯤꯗꯤ ꯏꯇꯥꯒ ꯑꯩꯒꯅ ꯉꯔꯥꯡ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯁꯝ ꯍꯥꯠꯇꯨꯅ ꯅꯨꯡꯁꯥ ꯌꯥꯏꯔꯤꯉꯩꯒꯤꯅꯤ꯫ ꯃꯄꯥꯅ, ꯑꯣ, ꯑꯗꯨꯗꯤ ꯂꯥꯏꯌꯦꯛꯄꯁꯦ ꯄꯪꯂꯥꯞ ꯂꯥꯞꯅ ꯂꯩꯕ ꯑꯣꯏꯔꯔꯣꯏ, ꯅꯛꯅ ꯂꯩꯔꯝꯒꯅꯤ꯫ ꯐꯔꯦꯗꯥ, ꯂꯥꯏ ꯌꯦꯛꯄꯒꯤ ꯀꯨꯝꯍꯩꯁꯦ ꯇꯧꯅꯤ ꯍꯥꯏꯗꯣꯛꯂꯨꯔꯒ ꯇꯧꯕ ꯉꯝꯗꯅ ꯃꯥꯏ ꯆꯣꯞꯂꯗ꯭ꯔꯥ ꯈꯜꯂꯨꯔꯕꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯃꯣꯝ ꯋꯥꯐꯝ ꯑꯃꯇꯪꯒ ꯍꯥꯏꯖꯒꯦꯕ꯫ ꯏꯄꯥꯒꯤ ꯏꯃꯣꯝ, ꯀꯔꯤ ꯋꯥꯐꯝꯅꯣ ꯆꯤꯡꯅꯗꯅ ꯍꯥꯏꯌꯨꯗꯣ ꯏꯃꯣꯝ ꯅꯨꯡꯁꯤꯕꯤ꯫ ꯄꯣꯏꯔꯩꯉꯥꯟꯕꯤꯅ, ꯏꯄꯥ ꯅꯤꯡꯊꯧ, ꯅꯃꯣꯝꯕꯨ ꯁꯥꯒꯩ ꯍꯣꯡꯍꯜꯂꯒꯦ ꯍꯥꯏꯕꯗꯣ ꯅꯃꯣꯝꯁꯨ ꯌꯥꯖꯔꯤ꯫ ꯅꯃꯣꯝꯕꯨ ꯁꯥꯒꯩ ꯍꯣꯡꯉꯨ ꯇꯥꯛꯄꯤꯔꯕꯗꯤ ꯑꯩꯒꯤ ꯁꯛꯇꯝ ꯌꯦꯛꯂꯤꯕ ꯂꯥꯏꯌꯦꯛꯄ ꯅꯨꯄꯥꯁꯤꯗ ꯅꯃꯣꯝꯕꯨ ꯊꯥꯖꯕꯤꯌꯨ ꯏꯄꯥ ꯅꯤꯡꯊꯧ꯫ ꯏꯄꯥꯒꯤ ꯏꯃꯣꯝ, ꯀꯔꯤ ꯍꯥꯏꯕ? ꯂꯥꯏꯌꯦꯛꯄ ꯑꯁꯤ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯅ ꯀꯔꯝꯅ ꯏꯄꯥꯅ ꯏꯆꯥꯕꯨ ꯊꯥꯖꯒꯅꯤ? ꯂꯥꯏꯌꯦꯛꯄ ꯑꯃ ꯍꯦꯛꯇꯅ ꯃꯥꯅ ꯌꯦꯛꯄꯅꯤ ꯍꯥꯏꯔꯛꯄꯗ ꯏꯃꯣꯝꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯔꯗ꯭ꯔꯥꯅꯦ ꯏꯃꯣꯝ? ꯏꯄꯥ ꯅꯤꯡꯊꯧ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ, ꯃꯃꯥꯡꯗ ꯂꯥꯏꯌꯦꯛꯄ ꯃꯌꯥꯝ ꯑꯃ ꯀꯧꯈꯠꯈꯤꯕꯒꯨꯝ
ꯍꯟꯗꯛꯀꯤ ꯀꯨꯝꯍꯩꯗꯁꯨ ꯀꯧꯈꯠꯄꯤꯌꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯁꯛꯇꯝ ꯌꯦꯛꯄ ꯉꯝꯕ ꯃꯤꯁꯛꯇꯣ ꯑꯗꯨꯗ ꯊꯥꯖꯕꯤꯌꯨꯀꯣ ꯏꯄꯥ ꯅꯤꯡꯊꯧ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯀꯥꯆꯤꯟ ꯀꯣꯌꯥ ꯇꯥꯅꯕ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯆꯠꯍꯜꯂꯒꯦꯀꯣ ꯂꯥꯛꯂꯤꯕ ꯊꯥꯅꯤꯜ ꯅꯨꯃꯤꯠꯇ ꯀꯣꯅꯨꯡꯗ ꯂꯥꯏ ꯌꯦꯛꯄꯒꯤ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯒꯦ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯅꯤꯡꯊꯧꯁꯤꯡꯗꯁꯨ ꯄꯥꯎ ꯄꯤꯔꯒꯦꯀꯣ ꯑꯁꯨꯝꯅ ꯈꯨꯗꯛ ꯑꯗꯨꯗꯒꯤ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯊꯥꯔꯝꯃꯤ ꯑꯃꯔꯣꯝꯗ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯐꯝꯅꯥꯏꯕ ꯊꯝꯕꯧꯕꯨ ꯀꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯑꯆꯥꯟꯕ ꯐꯝꯅꯥꯏꯕ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯊꯥꯈ꯭ꯔꯦ ꯂꯨꯔꯤꯕꯗꯤ ꯇꯨ ꯁꯤ ꯎꯔꯦꯗꯅ ꯏꯃꯣꯝꯒꯤ ꯁꯛꯇꯝꯕꯨ ꯃꯄꯣꯞ ꯀꯥꯏꯍꯟꯗ ꯊꯋꯥꯏ ꯄꯥꯟꯕ ꯃꯤꯁꯛꯇꯒꯤ ꯇꯥꯗꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯌꯦꯛꯄ ꯃꯤꯁꯛꯁꯦ ꯃꯁꯤ ꯐꯪꯗꯕ ꯌꯥꯗꯕꯅꯤꯀꯣ ꯏꯅꯤꯡꯊꯧ ꯃꯃꯤꯡ ꯂꯩꯐꯝ ꯈꯪꯕꯤꯔꯕꯗꯤ ꯍꯥꯏꯕꯤꯔꯛꯎ ꯈꯨꯗꯛꯇ ꯄꯨꯖꯔꯛꯀꯦ ꯅꯤꯡꯊꯧꯅ ꯐꯝꯅꯥꯏꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯏꯃꯣꯝꯅ ꯏꯔꯨꯖꯔꯤꯉꯩ ꯇꯨꯔꯦꯜꯗ ꯇꯥꯎꯊꯔꯛꯄꯅꯤ ꯍꯥꯏ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯑꯣ ꯏꯅꯤꯡꯊꯧ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ ꯅꯅꯥꯏ ꯃꯤꯁꯛꯇꯣ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯂꯣꯏꯅꯗꯨꯅ ꯐꯝꯅꯥꯏꯕꯗꯣ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯇꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯇꯨꯔꯦꯜꯒ ꯅꯛꯅꯕ ꯈꯨꯜꯗꯤ ꯑꯃꯠꯇ ꯊꯦꯡꯅꯔꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯣ ꯐꯝꯅꯥꯏꯕꯅ ꯂꯨꯆꯤꯡꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜ ꯑꯃꯗꯤ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯣ ꯌꯧꯗꯤ ꯌꯧꯗ꯭ꯔꯤ ꯈꯨꯜ ꯑꯗꯨꯗ ꯆꯠꯀꯦ ꯈꯟꯅ ꯂꯥꯟꯃꯤ ꯃꯌꯥꯝꯗꯣ ꯇꯨꯔꯦꯜꯒꯤ ꯂꯝꯕꯤꯗꯒꯤ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯄꯣꯛꯁꯨ ꯈꯨꯜ ꯃꯌꯥꯒꯤ ꯎꯃꯪꯗ ꯄꯣꯏꯔꯩꯉꯥꯟꯕꯤꯒꯤ ꯁꯛꯇꯝ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯦꯛꯄ ꯂꯣꯏꯔꯗꯨꯅ ꯈꯥꯎꯗ ꯍꯥꯞꯇꯨꯅ ꯃꯌꯨꯝꯗ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯐꯝꯅꯥꯏꯕ ꯊꯝꯕꯧꯅ ꯇꯣꯝꯄꯣꯛꯅ ꯆꯠꯂꯤꯕꯗꯨ ꯎꯕꯗꯒꯤ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯇꯨꯅ ꯇꯣꯝꯄꯣꯛꯄꯨ ꯈꯥꯝꯂꯝꯃꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦ ꯇꯣꯝꯄꯣꯛꯅ ꯇꯥꯛꯄꯤꯌꯨ ꯑꯉꯝꯕ ꯅꯅꯥꯏꯗ ꯀꯔꯤ ꯍꯪꯕꯤꯅꯤꯡꯕ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛꯄꯨ ꯃꯥꯡꯗ ꯎꯔꯤꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯑꯣꯏꯔꯕ꯭ꯔꯥ ꯇꯣꯝꯄꯣꯛꯅ ꯍꯣꯏ ꯃꯥꯅꯤ ꯑꯉꯝꯕ ꯑꯣ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯈꯨꯜꯁꯤꯗ ꯂꯥꯏ ꯌꯦꯛꯄ ꯃꯤꯒ ꯂꯩꯕ꯭ꯔꯥ ꯇꯣꯝꯄꯣꯛꯅ ꯑꯉꯝꯕ ꯑꯩ ꯏꯁꯥꯃꯛ ꯂꯥꯏ ꯌꯦꯛꯄ ꯃꯤꯁꯛꯅꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ ꯑꯉꯝꯕ ꯍꯟꯗꯛꯇꯤ ꯐꯝꯅꯥꯏꯕꯗꯣ ꯍꯔꯥꯎꯖꯔꯝꯃꯤ ꯅꯤꯡꯊꯧꯒꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯈꯟꯅ ꯅꯨꯄꯥ ꯃꯆꯥ ꯉꯁꯤꯁꯦ ꯀꯣꯅꯨꯡꯗ ꯂꯥꯛꯇꯕ ꯌꯥꯗꯕꯅꯤ ꯏꯅꯤꯡꯊꯧꯅ ꯂꯥꯏ ꯌꯦꯛꯄ ꯃꯤ ꯀꯧꯔꯛꯎ ꯀꯨꯝꯍꯩ ꯌꯥꯎꯅꯕ ꯍꯥꯏꯍꯧꯔꯤ ꯑꯉꯝꯕ ꯅꯅꯥꯏꯕꯨ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛ ꯀꯔꯤꯁꯨ ꯀꯤꯒꯅꯨꯀꯣ ꯀꯣꯅꯨꯡꯗ ꯂꯥꯏ ꯌꯦꯛꯄꯒꯤ ꯀꯨꯝꯍꯩ ꯑꯃ ꯆꯥꯎꯅ ꯄꯥꯡꯊꯣꯛꯀꯅꯤ ꯃꯀꯣꯛ ꯃꯊꯪ ꯇꯥꯕ ꯂꯥꯏ ꯌꯦꯛꯄꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯀꯅꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯇꯣꯝꯄꯣꯛꯅ ꯑꯗꯨꯗꯤ ꯑꯉꯝꯕ ꯅꯅꯥꯏ ꯌꯨꯝ ꯐꯥꯎꯗ ꯆꯠꯆꯔꯨꯈꯤꯒꯦ ꯏꯃꯥꯗꯒꯤ ꯑꯌꯥꯕ ꯑꯃꯨꯛꯇ ꯂꯧꯖꯔꯛꯈꯤꯒꯦ ꯅꯨꯄꯥ ꯃꯆꯥ ꯐꯔꯦ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯆꯠꯂꯁꯤ ꯑꯗꯨꯒ ꯌꯥꯔꯕꯗꯤ ꯉꯁꯤꯃꯛ ꯀꯣꯅꯨꯡꯗ ꯑꯩꯈꯣꯏꯒ ꯆꯠꯈ꯭ꯔꯁꯤꯗꯣ ꯏꯅꯤꯡꯊꯧꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯅꯕ ꯑꯁꯨꯝꯅ ꯌꯥꯅꯔꯕ ꯃꯇꯨꯡ ꯇꯣꯝꯄꯣꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯇꯝꯂꯝꯃꯤ ꯃꯃꯥꯁꯨ ꯊꯥꯖꯕꯗꯒꯤ ꯃꯆꯥꯒꯤ ꯃꯀꯣꯛ ꯅꯥꯟꯊꯗꯨꯅ ꯊꯧꯖꯥꯜ ꯄꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯐꯝꯅꯥꯏꯕꯒꯤ ꯁꯒꯣꯜꯗ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ ꯇꯣꯝꯄꯣꯛꯅ ꯄꯨꯔꯛꯂꯤꯕ ꯈꯥꯎ ꯑꯁꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯊꯝꯂꯝꯕ ꯀꯥꯎꯕꯗꯒꯤ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯀꯣꯅꯨꯡ ꯌꯧꯔꯝꯃꯤ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯇꯣꯝꯄꯣꯛꯄꯨ ꯂꯩꯐꯝ ꯑꯃ ꯄꯤꯗꯨꯅ ꯄꯣꯊꯥꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤꯕꯅ ꯊꯥꯅꯤꯜ ꯍꯌꯦꯡꯇ ꯉꯥꯏꯔꯛꯂꯦ ꯂꯩꯕꯥꯛꯀꯤ ꯂꯥꯏꯌꯦꯛꯄ ꯍꯥꯟꯅ ꯈꯟꯈ꯭ꯔꯕ ꯃꯤꯑꯣꯏ 10 ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯅꯧꯅ ꯑꯃꯨꯛ ꯂꯥꯏꯌꯦꯛꯄ ꯃꯌꯥꯝꯗꯣ ꯀꯧꯈꯠꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯅꯥꯏꯁꯤꯡ ꯁꯨꯅ ꯇꯤꯜꯂꯝꯃꯤ ꯑꯗꯨꯒ ꯁꯂꯥꯏꯔꯦꯟꯒꯤ ꯂꯩꯕꯥꯛꯀꯤꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯀꯨꯝꯍꯩ ꯍꯧꯅꯕ ꯋꯥꯔꯦꯞꯅꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯎ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯂꯥꯏꯌꯦꯛꯄ ꯈꯨꯗꯤꯡꯃꯛ ꯉꯁꯤꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯍꯧꯔꯁꯤ ꯑꯍꯥꯟꯕꯗ ꯅꯤꯡꯊꯧ ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯤ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯇꯧꯗ ꯌꯦꯛꯀꯗꯧꯕꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯒ ꯃꯥꯟꯅꯅ ꯑꯃꯨꯛ ꯌꯦꯛꯀꯗꯧꯕꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗꯅ ꯅꯈꯣꯏꯒꯤ ꯄꯥꯝꯖꯕ ꯑꯃꯃꯝ ꯌꯦꯛꯀꯗꯧꯕꯅꯤꯀꯣ ꯑꯗꯨꯗꯤ ꯈꯨꯗꯛ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯊꯧ ꯑꯣꯏꯅ ꯇꯧꯖꯔꯣ ꯑꯗꯨꯒ ꯂꯥꯏ ꯌꯦꯛꯄ ꯂꯣꯏꯕꯒ ꯅꯁꯥꯒꯤ ꯃꯤꯡ ꯊꯥꯔꯝꯃꯨꯀꯣ ꯂꯥꯏ ꯌꯦꯛꯄ ꯃꯌꯥꯝꯗꯣ ꯅꯤꯡꯊꯧꯒꯤ ꯁꯛꯇꯝ ꯃꯥꯟꯅꯅꯕ ꯌꯦꯛꯄ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ
ꯃꯥꯟꯈꯤꯗꯦ ꯃꯥꯜꯂꯤꯕ ꯍꯥꯏꯕꯕꯨ ꯇꯣꯝꯄꯣꯛꯅ ꯌꯦꯛꯄ ꯑꯗꯨꯇꯅꯤ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯣ ꯑꯇꯩꯗ ꯌꯦꯡꯈꯤꯗ꯭ꯔꯦ ꯇꯣꯝꯄꯣꯛꯇ ꯑꯣꯏꯅ ꯂꯣꯏꯅ ꯌꯦꯡꯅꯔꯛꯈꯤ ꯇꯣꯝꯄꯣꯛꯀ ꯂꯥꯏ ꯌꯦꯛꯃꯤꯟꯅꯔꯤꯕ ꯂꯥꯏ ꯌꯦꯛꯄ ꯃꯌꯥꯝꯗꯣ ꯇꯣꯝꯄꯣꯛꯀꯤ ꯈꯨꯌꯦꯛ ꯎꯕꯗ ꯏꯀꯥꯏꯔꯗꯨꯅ ꯂꯣꯏꯅ ꯇꯣꯛꯅꯈꯤꯗꯨꯅ ꯇꯣꯝꯄꯣꯛꯅ ꯌꯦꯛꯂꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯅꯈꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝ ꯑꯗꯣ ꯇꯣꯝꯄꯣꯛꯇ ꯂꯣꯏꯅ ꯌꯦꯡꯅꯔꯛꯂꯤ ꯂꯥꯛꯂꯤꯕ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯁꯨ ꯇꯣꯝꯄꯣꯛꯀꯤ ꯈꯨꯌꯦꯛꯇ ꯉꯥꯎꯅꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯃꯗ ꯅꯤꯡꯊꯧꯒꯤ ꯁꯛꯇꯝ 100,000 ꯍꯦꯟꯅ ꯌꯦꯛꯂꯝꯃꯤ ꯑꯗꯨꯒ ꯀꯣꯅꯨꯡꯁꯨ ꯑꯃꯨꯛ ꯌꯦꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯁꯨ ꯌꯦꯛꯂꯝꯃꯤ ꯇꯣꯝꯄꯣꯛꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯒ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯂꯥꯏꯅꯤꯡꯕꯅ ꯈꯣꯡꯔꯥꯏ ꯆꯟꯗꯨꯅ ꯂꯥꯏꯅꯤꯡꯕꯒꯤ ꯁꯛꯇꯝ ꯑꯗꯣ ꯃꯇꯝ ꯏꯆꯪ ꯆꯪꯗꯅ ꯌꯦꯛꯂꯛꯈꯤꯔꯅꯤ ꯃꯇꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯀꯨꯝꯃꯩꯗꯨꯕꯨ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝꯗꯣ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯅꯔꯝꯃꯤ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧꯁꯤꯡꯅꯁꯨ ꯇꯣꯝꯄꯣꯛꯀꯤ ꯈꯨꯌꯦꯛꯇ ꯑꯄꯦꯟꯕ ꯑꯣꯏꯔꯗꯨꯅ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤ ꯂꯥꯏ ꯌꯦꯛꯄ ꯃꯀꯣꯛ ꯑꯣꯏꯍꯟꯕꯤꯈꯤ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯁꯨ ꯄꯤꯔꯝꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯀꯨꯝꯃꯩ ꯑꯗꯣ ꯂꯣꯏꯈꯤꯔꯝꯃꯤ ꯃꯆꯥ ꯏꯕꯦꯝꯃ ꯄꯣꯏꯔꯩꯉꯥꯟꯕꯤꯗꯤ ꯁꯣꯔ ꯍꯣꯟꯕꯒ ꯀꯥꯎꯕ ꯃꯈꯩ ꯇꯣꯝꯄꯣꯛꯇ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯇꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯣ ꯃꯆꯥ ꯏꯕꯦꯝꯃ ꯃꯁꯤꯒꯤ ꯂꯥꯏ ꯌꯦꯛꯄ ꯃꯤꯁꯛꯁꯦ ꯁꯤꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯌꯦꯛꯂꯤꯕꯗꯣ ꯑꯩꯗꯤ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯃꯥꯜꯂꯛꯇ꯭ꯔꯦꯀꯣ ꯈꯣꯌꯨꯝ ꯂꯥꯏ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯤꯀꯣ ꯃꯆꯥ ꯏꯕꯦꯝꯃ ꯍꯣꯏ ꯈꯣꯌꯨꯝ ꯂꯥꯏ ꯃꯥꯜꯂꯤ ꯃꯆꯥ ꯏꯕꯦꯝꯃꯗꯤ ꯈꯣꯌꯨꯝ ꯂꯥꯏꯅ ꯐꯥꯎꯕ ꯀꯜꯂꯛꯄ ꯃꯥꯏꯊꯣꯡꯅꯤ ꯍꯣ ꯃꯆꯥ ꯏꯕꯦꯝꯃ ꯃꯆꯥ ꯏꯕꯦꯝꯃ ꯄꯣꯏꯔꯩꯉꯥꯟꯕꯤꯅ ꯑꯁ ꯀꯔꯤꯅꯣ ꯅꯣꯏꯅ ꯍꯥꯏꯔꯤꯗꯨꯕꯣ ꯅꯨꯄꯥꯁꯤꯅ ꯌꯦꯛꯂꯤꯔꯥ ꯀꯅꯥꯅ ꯌꯦꯛꯂꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯤꯀꯣ ꯋꯥꯈꯜ ꯐꯔꯨꯈꯤꯅꯨꯀꯣ ꯍꯣꯔꯦꯟ ꯈꯪꯂꯀꯥꯟꯗ ꯑꯣꯏꯅ ꯋꯥꯈꯜꯗꯣ ꯐꯔꯣꯕ ꯀꯣ ꯑꯁꯨꯝꯅ ꯀꯨꯝꯍꯩ ꯂꯣꯏꯔꯕꯅꯤꯅ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯍꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡꯗꯨꯗ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯇꯣꯝꯄꯣꯛꯇ ꯉꯥꯏꯍꯧꯔꯦ ꯃꯄꯥꯅ ꯃꯆꯥꯒꯤ ꯆꯥꯡꯌꯦꯡ ꯑꯃꯒꯤꯗꯃꯛ ꯈꯥꯝꯂꯤꯕꯅꯤ ꯃꯄꯥꯅ ꯅꯤꯡꯊꯧꯅ ꯃꯃꯣꯝ ꯄꯣꯏꯔꯩꯉꯥꯟꯕꯤꯕꯨ ꯀꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯍꯜꯂꯤ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛꯀꯤ ꯃꯒꯨꯟꯁꯦ ꯑꯉꯛꯄꯅꯤꯀꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯥꯡꯈꯤꯒꯗꯧꯔꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯅꯍꯥꯛꯅ ꯀꯟꯕꯤꯔꯦ ꯅꯤꯡꯊꯧ ꯑꯩ ꯄꯦꯜꯂꯦ ꯑꯗꯨꯕꯨ ꯅꯍꯥꯛ ꯋꯥꯔꯧꯕꯗꯤ ꯌꯥꯗꯦ ꯁꯛꯇꯝ ꯑꯃꯇꯪꯒ ꯌꯦꯛꯂꯝꯗꯕ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯣꯝꯅ ꯁꯝ ꯍꯥꯠꯇꯨꯅ ꯅꯨꯡꯁꯥ ꯌꯥꯏꯔꯤꯉꯩꯒꯤ ꯑꯌꯦꯛꯄꯗꯣ ꯄꯨꯊꯣꯔꯛꯏ ꯁꯤ ꯎꯔꯦꯗꯅ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯃꯣꯝꯅꯤ ꯁꯤꯗ ꯌꯦꯛꯂꯤꯕꯁꯦ ꯑꯁꯤꯁꯨ ꯏꯃꯣꯝꯅꯤ ꯏꯃꯣꯝꯒꯤ ꯁꯛꯇꯝꯁꯦ ꯌꯦꯛꯄꯤꯕ ꯃꯤꯁꯛꯁꯦ ꯊꯤꯕꯗ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯅꯍꯥꯛꯅ ꯑꯔꯣꯏꯕꯅꯤ ꯁꯝ ꯍꯥꯠꯇꯨꯅ ꯅꯨꯡꯁꯥ ꯌꯥꯏꯕꯒꯤ ꯁꯛꯇꯝ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯅꯍꯥꯛꯅ ꯌꯦꯛꯄ ꯍꯩꯒꯗ꯭ꯔꯥ ꯇꯣꯝꯄꯣꯛ ꯃꯤꯍꯨꯟꯒ ꯌꯧꯈ꯭ꯔꯦ ꯆꯩꯔꯥꯛ ꯐꯪꯂꯗ꯭ꯔꯥ ꯈꯟꯕꯗ ꯃꯔꯝ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯅꯅꯥꯏꯗꯤ ꯃꯁꯤ ꯌꯦꯛꯄ ꯍꯩꯖꯔꯣꯏ ꯑꯇꯣꯞꯄ ꯂꯥꯏꯌꯦꯛꯄ ꯃꯤꯅ ꯌꯦꯛꯄ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤꯗꯤ ꯑꯩ ꯉꯝꯖꯔꯣꯏ ꯇꯣꯝꯄꯣꯛꯀꯤ ꯋꯥꯍꯩ ꯇꯥꯕꯗ ꯃꯆꯥ ꯏꯕꯦꯝꯃ ꯄꯣꯏꯔꯩꯉꯥꯟꯕꯤꯗꯣ ꯃꯊꯋꯥꯏ ꯋꯥꯅ ꯅꯤꯡꯕ ꯀꯥꯏꯅ ꯐꯝꯊꯈꯤ ꯅꯤꯡꯊꯧꯅ ꯐꯔꯦ ꯅꯍꯥꯛꯅ ꯅꯠꯇ꯭ꯔꯕꯗꯤ ꯑꯗꯣ ꯅꯍꯥꯛꯀꯤ ꯌꯨꯝ ꯐꯥꯎꯕ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯊꯤꯜꯍꯟꯒꯦꯀꯣ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯦ ꯅꯍꯥꯛꯀꯤ ꯉꯥꯛꯇꯅꯤ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯣ ꯂꯣꯏꯅꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯃꯌꯨꯝꯗ ꯄꯨꯕ ꯍꯧꯈ꯭ꯔꯦ ꯑꯃꯔꯣꯝꯗꯅ ꯃꯆꯥ ꯏꯕꯦꯝꯃꯗꯣ ꯀꯞꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯇꯥ ꯑꯃꯅ ꯇꯣꯝꯄꯣꯛꯅ ꯀꯥꯎꯗꯨꯅ ꯊꯝꯂꯝꯕ ꯈꯥꯎ ꯑꯗꯣ ꯇꯣꯝꯄꯣꯛꯅ ꯄꯣꯊꯥꯔꯝꯕ ꯀꯥꯗꯒꯤ ꯄꯨꯔꯛꯇꯨꯅ ꯃꯆꯥ ꯏꯕꯦꯝꯃꯗ ꯄꯤꯔꯝꯃꯤ ꯃꯆꯥ ꯏꯕꯦꯝꯃ ꯁꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯅꯤꯡꯕ ꯊꯨꯡꯂꯒꯅꯤ ꯄꯣꯏꯔꯩꯉꯥꯟꯕꯤꯅ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯀꯔꯝꯕ ꯅꯤꯡꯕ ꯊꯨꯡꯒꯗꯧꯔꯤꯕ ꯃꯆꯥ ꯏꯕꯦꯝꯃ ꯈꯥꯎꯁꯤꯗ ꯀꯔꯤ ꯌꯥꯎꯒꯦ ꯌꯦꯡꯉꯣ ꯈꯥꯎ ꯑꯁꯦ ꯈꯣꯌꯨꯝ ꯂꯥꯏ ꯃꯥꯟꯕ ꯂꯥꯏ ꯌꯦꯛꯄꯗꯨꯒꯤꯅꯤ ꯈꯥꯎ ꯑꯗꯨ ꯇꯥꯛ ꯃꯨꯟꯗꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯈꯥꯎ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯌꯦꯛꯄ ꯁꯛꯇꯝꯗꯣ ꯎꯔꯝꯃꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯎꯠꯂꯝꯃꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯈꯨꯗꯛꯇ ꯁꯒꯣꯜ ꯂꯥꯟꯃꯤ ꯈꯔ ꯊꯥꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯅꯕ ꯍꯥꯏꯔꯝꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯨ ꯍꯦꯛ ꯐꯪꯕꯒ ꯇꯣꯝꯄꯣꯛꯄꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯂꯝꯖꯦꯜ ꯌꯥꯡꯕ ꯁꯒꯣꯜ ꯂꯥꯟꯃꯤꯅꯤ ꯃꯤꯀꯨꯞꯇ ꯇꯣꯝꯄꯣꯛ ꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯃꯥꯕꯨ ꯊꯤꯟꯕ ꯌꯥꯎꯔꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯒ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯃꯤꯟꯅꯈꯤꯔꯝꯃꯤ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯆꯥ ꯏꯕꯦꯝꯃ ꯄꯣꯏꯔꯩꯉꯥꯟꯕꯤꯗꯣ ꯇꯣꯝꯄꯣꯛꯀꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯗꯥꯡ パꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯈꯥꯎ ꯑꯁꯦ ꯏꯕꯨꯡꯒꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯈꯥꯎ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯁꯛꯇꯝꯁꯤꯅ ꯏꯕꯨꯡꯅ ꯌꯦꯛꯄ ꯅꯠꯇ꯭ꯔꯥ
ꯀꯔꯤꯒꯤ ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤꯗ꯭ꯔꯤꯕꯅꯣ? ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛꯇ ꯌꯦꯛꯇꯨꯅ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯌꯨ ꯏꯕꯨꯡ꯫ ꯇꯣꯝꯄꯣꯛ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯏ ꯌꯦꯛꯄꯒꯤ ꯐꯤ ꯑꯉꯧꯕꯗꯣ ꯄꯨꯊꯣꯔꯛꯇꯨꯅ ꯌꯦꯛꯄ ꯍꯧꯔꯝꯃꯤ꯫ ꯊꯕꯛ ꯈꯨꯗꯤꯡ ꯊꯨꯅ ꯊꯨꯅ ꯇꯧꯕ ꯇꯣꯝꯄꯣꯛꯅꯤ꯫ ꯈꯨꯗꯛꯇ ꯃꯆꯥꯏꯕꯦꯝꯃ ꯄꯣꯏꯔꯩꯉꯥꯟꯕꯤꯒꯤ ꯁꯛꯇꯝ ꯌꯦꯛꯄ ꯂꯣꯏꯔꯝꯃꯤ꯫ ꯄꯣꯏꯔꯩꯉꯥꯟꯕꯤꯗꯣ ꯇꯣꯝꯄꯣꯛꯀꯤ ꯅꯥꯛꯇ ꯈꯔꯒ ꯆꯪꯁꯤꯜꯂꯒ ꯑꯃꯁꯨ ꯌꯦꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯌꯦꯛꯂꯝꯃꯤ꯫ ꯑꯗꯨ ꯂꯣꯏꯕꯒ ꯄꯣꯏꯔꯩꯉꯥꯟꯕꯤꯗꯣ ꯃꯤꯠꯄꯥꯟ ꯃꯌꯥꯗ ꯃꯄꯤ ꯇꯥꯈꯤꯕꯒꯤ ꯆꯣꯠꯇꯨꯅ ꯂꯩꯔꯤꯕꯗꯣ ꯈꯪꯗꯕ ꯃꯈꯩ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯑꯃꯨꯛꯁꯨ ꯌꯦꯛꯍꯜꯂꯝꯃꯤ꯫ ꯍꯦꯛ ꯂꯣꯏꯕꯒ ꯃꯆꯥꯏꯕꯦꯝꯃ ꯄꯣꯏꯔꯩꯉꯥꯟꯕꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯒꯟꯗ ꯇꯞꯅ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯣꯝꯄꯣꯛꯀꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯗꯨꯅ ꯈꯗꯥꯡ ꯅꯝꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯑꯃꯔꯣꯝꯗ ꯇꯧꯔꯤꯕꯗꯣ ꯅꯤꯡꯊꯧꯅ ꯂꯣꯟꯅ ꯌꯦꯡꯂꯝꯕꯅꯤ꯫ ꯃꯆꯥꯅ ꯅꯣꯛꯄ ꯍꯔꯥꯎꯕ ꯎꯔꯒ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯈꯨꯗꯛꯇ ꯂꯨꯍꯣꯡꯅꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯍꯜꯂꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯑꯔꯦꯞꯄ ꯈꯪꯂꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯔꯤꯉꯩ ꯃꯇꯝ ꯀꯌꯥ ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯀꯥꯎꯔꯨꯔꯦ꯫ ꯀꯥꯗꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯄꯗꯗꯤ ꯄꯨꯡꯃꯝ ꯃꯝꯂꯝꯂꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯥꯒꯤ ꯏꯃꯣꯝ, ꯍꯧꯖꯤꯛꯇꯤ ꯏꯃꯣꯝꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦꯗꯅ꯫ ꯇꯣꯝꯄꯣꯛ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯣꯏꯗꯕ ꯍꯥꯏꯔꯤꯕꯗꯤ? ꯑꯣꯏꯗꯕ ꯑꯃ ꯍꯥꯏꯕꯗ ꯋꯥꯈꯜ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕꯗꯣ ꯅꯁꯥꯅ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯃꯣꯝ ꯄꯣꯏꯔꯩꯉꯥꯟꯕꯤꯁꯦ ꯅꯐꯝꯗ ꯊꯥꯖꯔꯕꯅꯤꯀꯣ꯫ ꯈꯨꯗꯛ ꯑꯁꯤꯗ ꯅꯈꯣꯏ ꯑꯅꯤꯃꯛ ꯆꯥꯎꯅ ꯂꯨꯍꯣꯡꯂꯒꯅꯤ꯫ ꯇꯣꯝꯄꯣꯛ ꯃꯪꯍꯥꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯗꯛꯇ ꯃꯆꯥꯏꯕꯦꯝꯃ ꯄꯣꯏꯔꯩꯉꯥꯟꯕꯤꯗꯣ ꯇꯣꯝꯄꯣꯛꯇ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯣꯏꯔꯕꯗ ꯀꯣꯅꯨꯡꯗꯒꯤ ꯃꯆꯥ ꯃꯌꯥꯕꯨ ꯁꯦꯟꯅꯅꯕ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯈꯧꯖꯥꯎ ꯄꯨꯔꯛꯇꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯃꯌꯨꯝ ꯌꯧꯔꯕꯗ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯖꯈꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯣ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯐꯥꯎꯕ ꯂꯥꯏꯌꯦꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯄꯨꯝꯕꯅ ꯁꯛꯈꯪꯅꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯇꯣꯝꯄꯣꯛꯇꯣ ꯃꯆꯥꯏꯕꯦꯝꯃ ꯄꯣꯏꯔꯩꯉꯥꯟꯕꯤꯒ ꯊꯃꯣꯏ ꯇꯤꯟꯅꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯈꯤ꯫